ताबिरिबा अमदि मिटेंग ताबिरिबसिंगो हानबमक्तदा इकाई खुमनजबगा लोइनना तारामना ओक्सरी ngasi amuk pumnamakidamakta pujarakliba yamna nungairagdaba film asi Azaad hairiba film aduni Azaad hairiba film asi 2025 ke January 17 da release tawkiba yamna nauriba drama amasung adventure the based over film amani film asigi character sing asi yamna nauriba actor amasung actress sing na oiri makoi singi marakta maming leiriba star Ajay Devgan su maru oiba thodang lori film asigi director Abhishek Kapoor na oiri aduga film asigi producer na Pragya Kapoor amasung Roni Screwwala na oiri adudi mayam yamna koithoktana film gi warida direct hekta laksarage masida soikiba lankiba sitha nanthaba yaukiba matamda tabiriba pumnamakna ngakpi na ba haijari film ase horakpada 1920 gi matamni ulaklibase Gobin amasung manaw nupida makhoi gi mabokna Maharana Pratap amasung Setak Kauba Maharana Pratap ki sagol gi matangda wari libi duna tahali wari asida Chetak hairiba sagol asi yamna singba amasung mapu ningjaba sagol ama oirami Chetak ki wari asi taraga Gobindi yamna nungaijarami maramdi Gobin asi sagol bu yamna pamjaba misak ama oibana Gobin mahakisu Chetak kumlaba sagol ama leirabadi nungaijagani haina khanjai Gobin asi jamindar gi sagol thamfamda sagol singbu yengsinbagi thabak tawrami mafam asida thabak tawribasing asina mafam asigi sagol amata tongbagi ayaba pide sagol thamfam asida Gobin gi mapa su thabak tawi Gobin na thabak tawdun leiringai yamna fajaba sagol am ui sagol asida jamindar gi machanupi Janki su tonglami Gobindi Janki bu ubada mitfam hongkhidre jamindar gi imung asi Angres singi matau tamduna chaba setpa tawi Janki su Angres ki phis setuna sagol adu tongduna lakpada Gobin na wari sananaba kanna honai maduda Janki na natik na pamasu khangu haina hairami Gobin mathwai nungaitana lehui adubu kari su khandaba saduna sagol gi seba adumak tawi Gobin na soibadagi sagol adu tongduna yamna kanna chelami thogdo usi Janki na munna yengdun lei mathangi sinda Gobin na sagol tongluba adugini haiduna makut adu punkhattuna Gobin gi mapada jamindar na yamna sathina pholami thogdo usi Janki su yamna nungaitana mapagi manakta famduna yengi Gobin gi mataw adu yengba ngamdraduna Gobin gi mapana masagi asoiba asibu amukta ngakpiu haina jamindar adu da haijai kulgi missing aduna su jamindar da ngakpina ba makut lon aduna haijai maram asidagi jamindar asisu upai leitana Gobin gi asoiba adu matung amuk hana tawhanba yaroi hairakladuna Gobin bu thadoroki mathangi sinda Gobin na mayumda laklaba matung da khali madudi Janki na mapada haidokpadagi dandi adu fangbani haina maram asina Gobin na Janki dagi laman soidana khungani haina leblami mathangi sinda James Kauba Angres ama ulai hariba James asida jamindar na machanupi Janki bu thajaba yamna pamlaki maram asina jamindar na machanupi bu English na wari sahanduna James na pamna na ba haiduna honarami jamindar gi machanupa amsulai maming na Ajit kawi Ajit na lairaba misam singbu tanthokhtuna makhogi lamsing adu munbirami bumnamagasi British officer na haibadagi tawribani nongma Ajit na magi nupi Kesar da party ama chatminaruna ba haibada Kesar na yarakhide maram asidagi Ajit mai hona sawi aduga magi nupi adu yauduna chatkhi mathangi sinda British singna micham kaya gi lamsingdu munbirabu matungda makhoibusu atopa leibakta thabak sunana ba haiduna chalhalami misam sing asigi marakta mapa macha amsu yaurami mapana machada tuminna hai nang tanja yenglaga chenkro aduga nangdi naning tamna hinglo wahi asi taraga machana khumlei ai ima baba bu thadoklaga karam leyu haibano ai ngamlo mapana mu hari nangdi chahi nauri ai khoigi kari sukhan garo nang chenkro asumna haiduna mapana macha adu inthoklami macha asisu upai leitana mafam adudagi yamna kan chenbu honarami British sing aduna nongmai kapi maduda mapana nongmai adu inthoktuna macha bu kali British sing aduna sauruduna ahal adu nongmai na kaptun hali ahal asigi macha asisu British sing asina nongmai kaptun hatke tawbada Bikram laktuna British sing adu hali Bikram na aroibada nupa macha aduda nongmai piduna mapa hatkiba British officer adu kaptun hatok hali asumna Bikram na magi khongloi sing adu laktuna misam sing adu British ki makhutagi kanbirami British sing na Bikram bu gunda amani haina khali aduga misam sing adu nadi Bikram asi ningkha tambagi lamjing mairani haina khanarami thongdok asidagi British sing na Bikram bu wanted laukthokuna Bikram phaba mida award chauna pigani hairami mathang sinda Gobin ulei
Gobinna Holi the Janki gi mamaida abir taiduna laman khungani haina leblami. Holi numitta mayam adu isai saktuna harauna holi adu yaurami. Mafam masida Janki sulai. Gobinna tanja yengduna Janki gi mamaida abir tairami. Maduda Janki ne sauduna Gobin bu guhad intharam laga chatki. Thokdok asida Gobin gi mamana bana Gobind hari. Pawasi Janki na mayamada tamkhrabadi nang hinglaroi. Aduna nang mafam asi thadukduna kadaiduno machatkro. Wahi se tabadagi Gobin suki duna mafam asidagi chenki. Gobin lepalaitana sum chelakpada yamna fajaraba sagol ama ui. Sagol si ubada Gobin di ngaukre. Sagol si Bikram gi sagol oirami. Mafam asida Bikram na Azaad ki nupi Kesarga unaduna wari sarami. Thokdok asidagi aikhoina khangi. Madudi Bikram ga Kesarga hana yamna nungsinarami haibado. Makoi ani karamna kainaki haibadu makhagi warida soidana khanglakigani. Kesarna Bikramda mabu puduna chatnanaba haibada Bikramna yadi. Maramdi Bikram asi wanted lauduna leibana Kesargi punsida awaba tahogani khanduna Bikramna Kesar dhari. Aina sikrabasu nangdi nungaini hingduna leigadabani. Asumna hairamlaga Bikramna magi sagol Azaad adu tongduna chalami. Madu uraga Gobinna lumduna matungda kanna tanaduna cheli. Asomdana Kesar mayumda halakpada Azaad na ngaidun leirami. Aduga kadayda chalubano hangbada Kesarna mandirda chalubani haina haijali. Adubo Azaad na Kesar asi Bikramga unaba chalubani haiba khanglami. Maramasidagi may hawna sauduna hari. Aina Bikrambu thirabani. Mabu hek uba mikupta aina hatokani. Somda Gobinna Bikram gi matungda sum inarakpa adu Bikram gi mising na khanglakladuna Gobin bu pharami. Gobinda Bikram gi tung inaduna chelaklibasi karigino haina hangbada Gobin khumlai. Aidi Bikram gi tung inarakpa nate. Sagol asigi matung inarakpani. Wahi ase taraga Bikram na Gobin gi asengba adu khangdoknanaba manakta changlai. Gobin na Bikram dhari. Aina Azaad si ahanbu ubadagi yamna pamjai. Aduna ehak magi matung inarakpani. Wahi ase taraga Bikram na Gobin dhari. Nang na pamlabadi Azaad asi tongduna ngayak thorusu chalo. Bikram gi wahi asi tabada Gobin na yamna harawraduna Azaad ta kakatuna tongge tawbada Azaad na Gobin bu tonghalamdi. Bikram na mu hari. Azaad asi Sardar amana kabu tawbu ngamgani. Azaad ki Sardar adu ayakni. Atai kanasu oithokloi. Wahi asi taraga Gobin na aisu nongmadi Azaad ta tongduna chatkani haina harami. Gobin bu mayumda hankinaba haibada Gobin na makhoi gi marakta tinduna leirage ayyumda hanba ngamlaroi haina yaramdi. Maramdi Jamindar na Gobin bu lemna thararoi khanjaduna. Maram asidagi Gobin su Bikram gi khongloi oiduna yaurami. Gobin na mahaksu daku oiduna Janki da laman khungani haina harami. Masi taraga Bikram na hari. Aikhoi daku nati. Mirot amani. Adubo aikhoi na misam singi mateng tawduna Angres singi mayokta lepa kaktani. Wahi asi taraga Gobin na Janki gi ming asi toina panduna wa haibada Bikram na mu hari. Nang na Janki gi ming toina palibadu nang na mabu nungsibagira natraga nungsidabagira. Bikram gi wahang asi taraga Gobin na paukhum amata piramdi. Mathangi sinda Gobin na Azaad pu chakhanduna mana tongba yananaba kanna honarami. Adubo Azaad na karisu khalamdi. Bikram na sagol ama puraktuna Gobin da pirami. Gobin na sagol adugi maming Chetak haina tholi. Asomdana Gobin gi mayumda yamna wanarami. Maramdi Gobin gi mapau amata tadana mangkiba aduda. Gobin gi mapana mafam kayada chatuna thibadasu Gobin gi maramda kari amata khangba ngamdi. Gobin na Bikram gi khongbu oina asum leirakpada khanglai. Madudi Bikram asi yamna phaba miyam gi mateng tawbiba misak amani haibado. Maram asina Gobin na biru koba Bikram gi yamna thajaba khongbu amada Bikram ga Kesarga karamna kaina khibano hain hangbada biru na Gobin da wari adu lirai. Jahi kharagi mamangda Bikram asi mayumda leiduna lau singu gi thabak tawrami. Nongma British officer amana sagol macha ama mapangal yamna sole sikragani haiduna hatoke tawrami. Madu uraga Bikramna British officer aduda sagol asi mangonda PBO haina haijai. British officer aduna sagol macha adugi mamal khara lahoraga Bikramda pithoraki. Bikramna sagol macha adu seba yamna tawbirami. Amasung Azaad haina maming thonbi. Matam asida Bikram amasung Kesar makhoi ani yamna nungsinarami. Patam pumnamakta makhoi ani unarami. Asumna makhoi ani yamna chetna nungsinarapana luhongna bahainarami. Nongma Azaad na Kesar bu ubada yamna pamjarami. Matam pumnamakta Kesar bu senaduna lona yengjadun lay. Azaad na Kesar ga Bikram ga nungsinaba adu khanglaklami. Maram asidagi Azaad na Kesar gi mapada machanupi adu luhongna bahaihalami. Maduda Kesar na Bikram ga nungsinaba na yarakidi. Azaad na may hawna sauduna
ahing ama plan tawduna Bikram gi lam adu monduna Bikram bu su phaduna yamna sathina phubirami Bikram gi yum adusu maina thadok pirami thenglaba ahing asida Azaad amagi laifam adudagi senthoroktuna Bikram gi khongol liduna Bikram gi manakta lai Azaad na Bikram gi mateng tawduna pulliba adu na thokhalaga mafam adudagi chalhanki thawdok asidagi Bikram na magi lam amadi mayung kanba ngamhaudrabasu atopa micham gi mateng soidana pangani khaladuna mirot oiduna lakhibani birugi wari asi Govind taraga yamna nungairamdi aduga Govind Bikram gi manakta punsi chuppa leiragani haina phirep lorami Bikram gi kangbuda pau ama fanglami madudi British singna khun ama loksinduna khul adugi misingbu atopa leibakta thabak suhanna ba thaga dauri haina maram asidagi Bikram na misam singatu kalhauna na bahaiduna thaurang tawrami asumna Bikram na makhoi gi tim ani khaidok tuna tongan chalami British singna pareng sana lakpa adu uraga Bikram na makhoida attack tawrami maduda British police mayam ama hanadagi plan sinduna lakpa oirami plan asi Bikram gi khongbu oiriba Biruna Ajita pau tamduna silhanba oirami thogdok asi Biruna mathaktagi yengduna leirami Bikram suwari asi khanglatuna mafam masidagi chenana bahonai adubu Govind sagol dagi makhada tadunu leikibana Bikram na Govind gi manakta tu sinduna Govind busu kanduna mafam asidagi sagol tongduna chelaklami makhoina mafam amadu kumthaduna ngaihak potharami Govind gi masada I taiba aduda Govind yamna pakhatami adubu I adu Bikram da nongmaina panbadagi thokpa I oirami madu khangbadagi Govind yamna nungairamdi Govind na Bikram bu thangnaba khul amada punanaba tawbada Bikram na hari madugi kanaba leiraroi nangna Azaad asi senaro Azaad ki sardar adu nahakna oyo asumna hairamlaga Bikram gi aroiba mikup oiki Azaad amadu uraga mamittagi mapi leptana tarami amasung munna yengduna lei Govind Bikram gi aroiba mathau mangamadu pangthoklamlaga zamindar gi yum tamna lai sagol gi makhol tabada kesarna chingnaduna yengbada Azaad ka Govind ga leptuna leibadu urami Govind kesar gi manakta lona changlatuna Bikram gi koyet adu kesar da sinarami kesarna Bikram sikre tabada thamoi sokna kablami kesarna khangi madudi Bikram hatpada magi nupa Ajit gi makhut yawi haiba marmasina kesar hena maichak oiduna kablami Govind tumina tholakpada Janki na makhol ama tarai haiduna yengba tholakpada Govind ga thengnarami Janki na Govind ubada nangdi nahandagi kadai da mangluriba haina hanglakpada Govind na khumi nangna napada aber taibagi pau adu amuk tamlabadi ai lemna thararoi khanduna lotlubani haina Janki na mohari aidi kaidobagi tamdoriba nana muk babana nangonda sagol tongbagi dandi pibadusu aidi nangi khanbada yamna nungaikidi wahi ase taraga Govind na hari sagol tongbagi pau adusu nangna tambana taba Janki na natte aina kari amata tamkhiba leite haina hari Janki gi pau ase tabada Govind na hana lana khalamba singa du pharami amasung Janki da magi sagol fajaba ama lei haina su tamlami aduga mayum da halakhi Govind na mayum da halakpada mabok machanupi amadi mapa adu yamna harawi Azaad adu Govind na mapa da uhanbada yamna ngaklami aduga hari asuk fajaba sagol asi nangna thamba yaroi jamindar da pitoko makhoina ukrabadi soiduna munkrani aduga nangsu dasa tahogani wahi ase taraga Govind na Azaad pu mina udana ba haiduna mayum manung da thamlami aduga nong ngalaklagana atopa pandit amagi mafamda Azaad pu puduna laklaga thamlami Govind na Azaad pu machinjak pijanaba kanna honai adubu kari amada chadana yu khakta thaktuna Bikram gi wakhalda yamna nungaitana lerami bathangi senda Govind na Janki ga unaduna wari sabada Azaad ki maramda wari lerami wari ase taraga Janki na Govind hari Azaad adu yu di thakpanina yu aduda chana do hapchindun pijo maram asidagi Govind na yu aduda chana hapchinduna Azaad pijarami Azaad su adumuk charami madu uraga Govind yamna haraujarami mathangi numita Govind na Janki ga sagol lamjel tanasi haina hainarami maram asina Govind na Azaad pudun laklaga tongkhatke tawbada Azaad na Govind bu tonghalamdi maram asidagi Govind Janki gi mamangda ikaiba nanglami Janki na Azaad ki matawud uraga Govind da hari Azaad na pamlibasi magi mamanaba nati magi sardarni aduna nahak Azaad ta sardar amagumna loino aduga amuk yengo wahi ase taraga Govind na Azaad ki manakta laktuna yu yawba chapu sing adu thugairami aduga sardar amagumna Azaad ta uhalami maram asidagi Azaad sumagi sardarni khanduna Govind bu tonghali asumna Azaad amasung Govind yanarami Janki ga Govind ga su thamogi nungsinaba adu phongdoknarami
नोंमा जानकी अमदी गोविंदना सगोल लमजेन तानदुना लाकपदा ब्रिटिश मचा जेम्स अदु लाई जेम्सना आजाद अदु उबदा यामना पामलमी मरमसिना आजाद अदु ममल कयानो लेरगे हाइना हाइबदा गोविंदना यादी मरमसिदगी जेम्सना साउदुना जमींदारदा पावदु तमी जमींदारना गोविंदगी मपा अदु कौदुना आजाद पीद्रबदी नखोइगी हिंगफम अमता लेरोय हाइदुना किहलमी गोविंदगी मपासु जमींदारगी वा असे तारगा यामना किरमी खुलगी मीसिंगसु वारी असे तारगा आजादपु जमींदारदा पिथोखिनबा हाइना खनरमी तंजासिदा गोविंदगी मपोक अदु लाक्तुना मयाम अदु धारी असुमना कयाम कुइना लेखा तादुना अखोई हिंगदुना लेखिनी मदुगी महुत्ता अखोइगी हक्कीदमक थौना फना लेपना फरोइद्रा मयाम अदु ngayak tuminna leinarami matang asida chahi khudingi pangthokpa sagol lamjelgi matam yorokle haiba khangnarakhi गोविंद आजाद तोंगदुना खुल अदुदा लाकपदा मयाम अदु मुन्ना येंगनदुना यामना ngklami मरमदी मखोइना आजाद कुमना फजबा सगोल अमता उखिदबना गोविंद खुलगी मिसिंग धारी सगोल लमजेल अदुदा ngamlabadi lupa 13 gi mana phangani खुल असिदा तोलिबा 13 दु लमजेल अदुदा आइना ngamduna phanglabadi singdokisi karigumba आइना ngamhudaba tarbasu आजाद सि मखोइदा सिनाख्रasi wahi ase taraga खुलगी मिसिंगना गोविंद बु सगोल लमजेल अदुदा याउननबा हाइदुना जमींदार गे मनाक्ता लाक्तुना हाइजरमी वा से तारगा जमींदार अहानबददी यामना सौंगिलमी अदुबु खुल अदुगी मी पुमनमक ओइबा अदुदा गोविंद सु लमजेल अदु याउबा यहलखी मथंगी सिंदा जानकी उलई जानकी न खंगलई मदुदी मबुंगना गोविंद गे सगोल अदु मुन्ननबा थौरांग तौरी हाइबा मरमसिना जानकी न मबुंगदा यामना साउना हरी नुपा ओइरबदी नुपा थोकना थेनो तुंगद खुसिल थौरांग तौद्रबसो वाई असे तारगा अजित मई होंग सावी मदुदा मपाना खामलमी मथंग सिंदा आजाद की मनाक्ता विक्रम की खोंबु ओइरंबा बिरु अदु अजित न थारक्तुना लागलमी अदुगा आजाद हिदा कापसिन गे तौरिंगैदा गोविंद की मपाना चेलक्तुना बिरु की मखुट अदु इंथोक्लमी बिरु न गोविंद की मपा अदु तमथीन फुरमलगा आजाद पु फादुना पुखी जेम्स न आजाद तोंगे हाइना तौबदा आजाद न तोंगलमदे मरम सिदगी जेम्स न साउतुना आजाद पु नोंगुइना कापतुना हातोके तौबदा जानकी लाक्तुना खामी अदुगा हरि सगोल सिदगी हेना फजबा सगोल अतोप फंगरी मसिगी सगोल सिदी इंग्लैंड थादोक्रो वाहि से तारगा जेम्स ना जानकी की आइडिया से पामदुना सगोल अदु इंग्लैंड थान किना बाहरमी असोमदन गोविंद आजाद की मनाक्ता लाक्पददी मागी मपा सोक्तुना लेरमदु थेंगनरमी पुमनमगसी उरगा गोविंद न खंगलदुना आजाद लौबा जमींदार की मयुमदा लाई मधुदा अजितना गोविंद वफादुना थौरीन पुनखतुना यामना साथिन फुबिरमी मधु उरगा जानकी खांग ngamlamde अदुबो केसरना मतम चाब तंजा ngaihnduna thamlami गोविंद बो अहिंग चुप यानदुना thamlami अहिंग अदुदा जानकी न तंजा येंगदुना लाक्लगा गोविंद बो थादोक्तुना मफम अदुदगी चेलहलमी लंबीदा जानकी ना गोविंद हरि जेम्स ना आजाद बो इंग्लैंड थाखरे वाहि सितारगा गोविंद सगोल अदुदगी कुमथदुना आजाद की मनाक्ता लाई ब्रिटिश पुलिस सिंह अदु पुमनमक फुरमलगा गोविंद ना आजाद पुदुना लमजेल चेनफम अदुदा लाई लमजेल अदु हौननब सेम सादुना लेरमी आजाद पुदुना गोविंद मफम अदुदा लाक्पदा खुलगी मिसिंग अदुना वखल यामना वारंबदु मिकुप सिददी हराउरमी अजितना गोविंद उरगा मई हौना साउनिंगलमी लमजेल से हौरमदाइदा अजितना सोरी अमा लोकथोक्तुना सगोल हाइबदी आजाद लेंथलमी लमजेल अदु हौरदुना सगोल पुमनमक यांगना चेनकी अदुबो आजादी चाइना खांगदुना अदुमक लेरमी आजाद अमागी वखलदा विक्रम बु निंगसिंगलई मरम सिदगी चाइना अदु खांगदुना यामना यांगना चेनखलकी लमजेल असि अजितना ngamnanaba haiduna lambida birubu senaduna lehelami अजितगी हेनगट सगोल सिंह अदु बिरुना अटैक तौरमी कुइना चेनरब मतुंगदा आजादना पुमनमक अदु तपना तपना तानखलई बिरुना लंबी थतुना अटैक तौरपदा गोविंद यामना हई सिंगना बिरुबु सगोलदगी काउथरमी थौदोक सिदा बिरु नुंग अमद मकोक यैसिंदुना सिखी लमजेल असगी पंथुंगफम यौरमदाइदा आजादना कन्ना चेनखलगलमी अदुगा गोविंद यामना फजना लैदुना अजितपु सगोल अदुदगी काउथरमलगा लमजेल अदु गोविंद ngamlami लमजेल सिंगंबगी लिसिंग तरा माथोई फंगबा अदुदगी लिसिंग तरा खुलगी तोनबा अदु गोविंद सिंगदोक्लमी मरम असिदगी मखोगी खुल अदु जमींदारदगी निंखा तमना लैबा फंखी अदुगा मतंग असिदा फिल्म असिगी अरोइबा सरुक ओइखी मयामदा करिगुम नुंगाइरबा पाउ अमा तमजरमगे मदुदी चलिबा था असिगी फेब्रुवारी थासी नुंसिनुंगोल था अदुमकनी मरम असिना यामना नौरिबा रोमांटिक फिल्म खरा थागचरकी फिल्म सिंग अदु यामना स्पेशल ओइबा फिल्म गाक्तनी अदुगुमलबा स्पेशल ओइबा फिल्म असि मयामदा वैलेंटाइन की गिफ्ट ओइना तौजगी
masida mayamna channel asibu nungsibiduna lepp leitana support tobiyu haijari ngasigi di matang asida losinjaraga mathang action film ama thagatjarake aduga makha tabadi thamoi mahi chengadaba tha asiga chanagadaba film singadu amuk thagatjaraklage mathang nungai nungai raba film singasi ngai duna leibiramo ngasigi oinadi pumnamakpu ikai khumnajaraga matang asida tension jari